LEIBAK SINBA THUNGNA NUMIT HUMFUTRA MANGANI CHUPNA HAIBADI NGASIDAGI HOURAGA SEPTEMBER 13 FAUBA CHATHAGADABA COVID Vaccination Amrit Mahotsava JAN Abhiyan Manipur gi OINASU NGASIDAGI HOUDOKHRE Haudokpagi thoram ngasi ayuk Chief Minister Secretary tapangthok kibaga loinana Manipur gi Chief Minister N Biren Singh na haudoki hariba jan Abhiyan asida masagi chahi 35 dagi 58 faubagi manungda leiba mipum khudingmakna government gi COVID vaccination center singda lemna COVID precaution dose kapthokpa yagani hariba precaution dose asi COVID vaccine ani suba dose kapkhraba matung tha taruk suraba miyoi singna kappa yagani Manipur gi oina National Health Mission amadi Directorate of Health and Family Welfare Manipur gi mapung oina sinduna ngasidagi haudokliba COVID vaccination Amrit Mahotsava jan Abhiyan aduda Minister Singh Health Department kamari leinaba official kayasu saruk yaki COVID vaccination Amrit Mahotsava jan Abhiyan asiga mari leinana Chief Minister N Biren Singh na hai COVID pandemic chahi ani chupna lakhiba matam aduda hidak kapna Manipur da miyoi lising ani gi mathakta punsi magre COVID-19 gi ahanba amadi ani suba wave ta thengnakiba khudong thiba sing ado handak lakliba wave asidana hena khudong thiningai oigani Maramasina Mari Lainaba Health Department Lokat Payaba Tabak Kudimak Lokatuna Lady, Maramasina Manipur, Lady Bak Mipum Kudimak Haibadi, Masagi Chahi Taranipan Matakta Lady Bak Kudimmakna Suksoi Shoydana Precautionary Natraga, Booster Dose Asi Kaptopio, Masi Matakta Laina Asidagi Hen and Ngaktopangam Naba, Manipur, Lady Bak Mahiro Sing Loinana, Kaitel Family Be Ima Ibel Sing na Suksoi Soydana Marks Upio Haina Piltauki. Haugiba pandemic sahi ani ga khare hanba da maman yama ba mioi bagi punsi mioi lising ani gi mathakta mangre section na hona na hida kam na layeng na aduna sina amuk kari ma once hanagi phase 1 2 da taugiba dumaina amuk another third wave ama tawraktana taisa da tawraga de koi punamakta missing ju yamjada ba koi manipur gi mayam sida koi am sound effect ogani ngasi dagi hidak si loina pak sina kapani situation jeng te yenge aduga koi precautionary measure bo jaina hajer se one and all akoi marks upasima compulsory wo helase haina immediate oiba koi hawgudab se marks ma hana koi mafam punamakta ado akoi gi security force na karina implement obuna taba che hoji lakwi bidal loi upalaina sumaina ai katabu wangang bagi lokthok koi wane isuk torabni aduna mayam punna umminna si aba simai hapil tabjari aduga precautionary measure koi punna lokhamina si any suggestion idea social media da adagi karida loina pipi rakoi ai madugi matungina koi government sumayam gi watara koi process lokhot chagani